Manipur'S ningsing bathok traba matamdagi layraklaba local knowledge system sing asibo ngasigi amadi tungi mirol singidamak digitization tawduna thambagi tangai fadaba leire haina Ibotombi Institute of Education gi principal R.K. Bizena fongdurakli. Rejuvenating Indigenous Wisdom, Manipur'S IKS under NEP 2020 Haibi Hiramda, Kanchipurda Leba Ibotombi Institute of Education na Numidini Chumna Chatarakiba Seminar da Wafamasi Fongdokibani. Seminar aduga mari lainana Impact News na kanana unabamada Bizena Makahataraduna NEP 2020 gi Indian Knowledge System da Mahiroi Singh na Mahimasing Tambagi Curriculum da Ahongba Kaya Lakadauri. Masida leba asigi oina Indian Knowledge System masida awang nung poki Manipur, Meghalaya yauna atay Christian Jatpa state sing asi Indian Knowledge System da adjust soba ngamdabagi fibam amada leba thengnei. Aikoigi oiba Knowledge System asibu leba asigi oiba Indigenous Knowledge asida Yauhal Haudrabadi, Mainland India Kaktagi oina Chatkigani, Masana state asigi ningsing bathok traba matamdagi masak thokna leiraklaba, maiba maibigi chatna pathap yauna, machat kaya asi mangkibagi fibamda lakpa yana leiri haiki. Seminar asida state asida leiriba tuwan ba University amasung College singi mihut sing yauna, mapalamdagi lakpa mihut kaya yauni. Seminar asida hiram sing asiga mari lainana punna paper kuntra mathairom pathokani. Hausi fawgi oina paper tara taruk pathokre hairi. Akoi local knowledge India ke indigenous knowledge da accommodate to ho jagadi mainland ge sidang set khraga Manipur ge ba khoi ge leisure ba mai ba gi patha ba metallurgy mayam se noina mang ki bagi mawong da leirakpa khangba khra dam khangba duga khoi Manipur se no Manipur hai do khoi ge ngang sing da khoi ge curriculum da yawrak ta ba khoi na hap ke na thirak matam da post sing se khoi na mafum sa na thi aduna haiba sing se phangnana ba gi pandam da khoi na takal na ba ho ba mo oina indigenous knowledge system se rejuvenate to na ba Manipur da leiramba leiriba han ari 10,000 years gumbagi henba civilization ama leiramaga gari gidamukta khoi civilization siga mari lenaba science ke knowledge adik education ke knowledge mayam se khoi leiroi doino masi takalaga same se na khoi na national level ke seminar se tobuni